Sinta Dipana chetkibadu maithongdo momondoklaga yenglaga lehawi wakhaldana Sanai bema nangse aiga pisak biklingadagi nungsina loinarakpaniko adubo ai nangolda aige wabasa leithokpa ngamdre aina kayam koina lotkane Mathangi numitni classroom dani langlina Sinta nang kaidorage nasangamdraba kaisu tawdida ko khara ngawbagine Sinta nangi se ko ngawba ngakismande nang nuwaitaba kai lege ikhoda hayo Dipana langlen hangonu oiroi aina hangba yaba hangabani kaisu tawde dum haibani langlena Dipa nangonda haidrasu aingonda haidaba yar phonama piro nahansu kawdana lawdre Dipana oi hairake Langlena Sinta nangidi oren Dipadagi lawrage wari khara sanase Sinthana sanase yamlubo wari didaliko Langlena lubulu daba ai khangde nahandagi college lakte Pritina wari to ojale Asumna class phajana yauduna class solution mayum da loina hanare Lan college lalakpagi dress ka hongde bag tu na phamung dalang sile aduga masu hiptai wakal su khale Parin shiri sikanano aibu pari da phone taraga hangashira tawroida aina wakal se aduga am leita ditu kaigino Roni macha ki kada ka khale ibunga macha dress tu di honga ga pathaudana as khangine Sot pet lau da gai changi khoi ma si chu ai gi se sot pet lau ju ba kau bu da khanang ta tawri adu da karai ne ai gi se bunga macha os ma haire ga ma ko kholi sangom si da lere waram mani na imana pukhat pir abani hoi ma Roni su ka da gi thokre landi wakal du yam charang nari Dipa ga langlen ga sagai gi machin manau ni langlen hoina Thangmai bandalam leiduna lekhibani numidang langlen Dipa da phone tore Dipa na hello kana aine langlene o kaidorumino chak charaba chare sampam lambane nangdi charaba aisu chare kai mathelno Dipa na ironba noide ai khoide hawai ado Dipa nangdi sinthaga dum naknana bunbani na magi wa kharati khangnam gane hoi kharabudi khange Ado, mana handa hongi ba mongse. Swidi aishu ta singna ngai. Hangba su ngamtre, mana su haide. Adudi sintha number do pirakira. Hoi, WhatsApp ta tharage. Hoi tharo, WhatsApp ta text tarake. Dipa na sintha gi number do langlen da text oina thakri. Dipa ga langlen ga text ngayak thanai. Matam khara hauki. Nongma college campus da nok to na thoklei. Pritina Ngasidi break matungda class ama su off leibanina mapalda mi misingju charuse Dipana yaina nahandagi chaning leirini yam hauni charuse thamna na kolaga chabado as tindum chumi lawsintha hairaga sintha chingaga pui langlenna pallubaga yadine sa lai mehenjile mi misingju chaphamda tholai nupi marido makoina tholakpada nupa manga du lerami nupi singdu ubada Samson na Ichal khainoi su siju taba tholai ro Sintha oina phat khamai hoi dada hoi mayam su sinju chadui ro Ngang thok tana Sintha na wangang paduda nupa ngai sungak ni yengi nupi ahum da sungak ni yengi Sintha na wakal da khali koinu aingon do ni yeng chalaisina kai shori jano Dipa da khoning na thele aduga kaidorage haina ingi tawi Dipa Kaisu tawde haina masu makoknomi Loyana Chadune chaminarse Pritina Hoi Mayam do harau Singju do chaminari Chana karan taba pamjaba Leo ga Dipa ga de karan adum tari Mui anina karan tawraga mayam na wawano Loiraduna numitu mayum hanarakli Matamde sumhauki ba khangaude Nupa ngai duga khara close oina tinare Nong Dipado mamaga gi mapamda chatta yadadana chathokre
Sinthagassu hana pau phaunahꯧd꯭ꯔꯤ Sintha college chatnina tholakꯑꯕꯅꯤꯅ matomda tanna college lai Langlenga Pritigasu college laamde mathanta sumta lai Close oidaba mamanabi kharaga harauna class harauna yauminarami Tina Sintha gi college classmate ni Tina na Sintha canteen chalusira Sintha na chaluse Anidu canteen lomda lai Laibak pharira phatira khangde Lanhoi gi mamanaba maridusu ngasi college laamde Lanchu atokpa mamanaba maga canteen da juice thak lairami Sintha ubada mamun nokjarami Lanna Sintha Sintha na Dalan Khanghaudana Sintha na Dalan kaurakpaduda Landi amuken haraukre pukningda Lan lat tawna khomai How Nakal dasu hut laiduna yengi Sintha na Dakai darage Lanna Ataidi ude laktabra Dipasu mabogoi da chatya dina chale hari Langlenga Pritigasu laamdre Ngasai phonda di lakne hairakpani Oh hanbade itomda handoiba Hoi Lanna Adude Wa haidringaina nakaldagi mamanabina Tina phat wangang ai Nangsuna han kaidi wangang da bamali Ngasidi yam ngangi Se seksi thakchalo Sintha su sek tu lauraga thai Thakpa loireduna Tinaga Sinthaga counter room da amuk changi Lan phatchang sinduna ai pirage Sintha na yani dada Lan counter da leiriba ahanduda onchilaga Uncle selsi da leire ekhoi marige Sintha haibasu nanghauda tumi leptuni yenglaga lei Lanna ekhoi khara halamagi Sintha haida Tina ngakna nanga khangnabra icham chamna khangnabane adu magi se wakhalama khanba maliko as ekhoi romdagi dada maga tinabane aduda machangumna khanboiramgani adu boiradi phaine wari sana sana tholaktuna classroom yauri break matungda class ani leibadu ama khakta yauri Tina thabak ama lei haibaduda Sinthasu matomta oibaduda ngalingaida halauragena adum thokminarai wari sana sana na tholakpani Tina na Sintha ngasi se nanga dum chaminaba yabane aduda ai herodo mapalamda changkidauba kuidre ada theina sina hainabane ada lakbulai Sintha na is yadako chalo chalo ada yamda halakba makauni ko Tina nok fit tawraga aduna pharatra khangdeda haiduna ani du nokminai Sintha na chalo phajana chalo ko Tina na hoita phajabi ai chale nangmina amu phakini ko nasak haira lai macha dongna phaje yareba wathi tawdana leire noye mase nang cheptha yengbadane mangakti ani chalo oi chalage hairaga Tina su chatkre nakaldagi Sintha na da class later le yaudraba thabak leibra Lan nok fe tawraga le ado Sintha nang se kadai dagino khangri sakpudi khangnare lamdi khangaudri Sintha na khaidem khumong ne Lanna pari hoi le kairo pari su mayum da ngarang jatkebane ai so hojik pari hoi da jatke tawrini chamina khrase tasingbadi Lan pari hoi da jatke tawba nate Sintha buthin gi haina ngai bane lam han hangibadu hairakpa lam amada hekta adamda thabak chatkadaba lei hairaga thillagi khanbagini laibakna parisu pari hoiga lam amuk pulami Sintha na oi mane da pari na haito mana mamang le kaidagi aikhoina maning le kaidagi ne ngai hakwari sanaraga Sintha Lanna mayum phautin birei sum lambi lakpada wari sane Lanna ado Sintha nang phone number bibiya gadro marak ta pau phaunanaba kaisu khandeda oida bige ayaubaga wari sana lakbana pari hoili ka yaurei Sintha na da pari hoidagi ayadum khongna chaikrage kaiginu ayadum thinbiramagi yadro yaida aduda dalan hanba thengadrana thengoi haina Sintha ga dipaga he ngaina fam lerak machindu yaurei Sintha na thanks dalale haurage Lanna chango phajana Sintha su changba hawi Lanna Sintha khangkau kaurei
Sinthana Kay hage dalan Lanna Nang phone number do Sinthana Hairage Lan phone log thok tuna number to save to shili Thanks Chalage Sintha sun nok fe tawraga Leirak machindagi gari thadore Pari pukri achawbada irujaba tholakpado lanna ore Gari phat khamaga Nangdi kaidoriba Chatkibadagi pauga phaurokteda Mata nangdi kadai chatloriba Nangunaba laini Nangise ayunaba lakpa mande Sengna hayu mata Sintha tinbirakpani Wahaidu hairasu Lan parina nungsiridu kanano khangdabanina Parina kai khankini khanbada pakhataba nate Upai leitabagi haibani Pari mamit suklap tawna Sintha matomda college lakbra Hoi matomda oibaduda aina tinbirakpani Ngaiko nangise Sintha pamiro Os mata Parina kai hairakani khanbada Lan mihun chudrai Jingnaiba nangi maungse Phabani taw Sintha se yamna Lan ngakniyangi Mataw asingbiro Kaino nang iduna Thamoy na buyan narade Khangno kaino Lan pari ki lengjum pairaga Mataw nang nusiridu kanano Mano tabro tukkache yeiba Aigi thamoy da lerise kanashinate Dipane masadi khangdabane Lan pari bu konchele As Mataw aina nange nating soidana pangane Aigisu mating pangadabane Parina Yare college thado Mina uraga kino makhalane Lanchu college phat thado Lanna Ai chalage nang kaidongai renta lakduno Hayang Sunday nina numidang wainam haigalage Ai chalage mata Lanchu asumna mayumda hankre yam harauna Numidang ni Sintha Tomthinga sanaduna lay Lembina chak thonglingai matamda Mikop tuda Sintha gi pholai Unknown number ama Sinthana Hello Nupaduna Kaidurige Sinthana Kanawi birabano Nupaduna Aine Lan Chak charaba Chadri yedada Dada di charaba Chare Thengdriba Chak chadri jiba ujiba Paukham bitingai Tamthiningai tawrai Chatwai Ram shenge Sinthana Hoi hoi yingo Dalan Aikhoi bungasa ningai tore Hayang sanarase thamiko Lanna Asumna phone chu thamkre Sinthana maya nupa yamluna tawjai Tomthin chu mani bu yam nuksijai Mama na atopa angang pambada ningai tawde Mani na atopa angang pambada de ningai tawi Mani na chatpada inage da hai Mama da di haide Kaya da nuksinariba maya ga maniga Laikai mina Thawaina laknai tomthinda Nakoi nese Aikhoi oijarage haibada Yaroi hairaga kapjai Sinthaga tomthinga Ngayak rhyme sing minai Chak loireduna Chak chathoi Asumna numitu su haukre Lanna pari da phone tawra ami Parina Hello mata Nang horendo Ai lobulage Nang natomda haigala anu Kaino iba Nong matuyumda chatmina siyadaba nangna lobulage haigala isina Namaiman Nang nahairakpada Aina yadaba kiyawe Noyumda chatse haibadade Tanja chadabai natro Hoida Khangi Lobulaga kaidoge haino Parina Magi mataududa noknarai Lanna Hoi Nangko Sumangi Nupigi tapta Nang hangoro Ai thame Ai hore lakni ko Hairaga phone du fat kakthali Machinda so Murum soli Songnu ngaktane ne Haujikti chalaga Chaksa thoga leiruni ko Parina wa haibaga nang haude Phone kakkibana hali Noklaga Ngori Thongam majase Nungtil pung ani taba matamne Landress loishali Nupa mo ibagi yengbada Awat palaite Magi hache 5.8 wangi Kuchu ngawi Setliba makai pakche Navy blue color ki main shirt likpado Kaya di fajari Isay masungangi machinda Fajabi laktagi Ingna lemjabi Nang tanat thawai ni Aigi punshigi La 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 Ibung baca Amta lao Mama Roni na kaurukpani Lanchu taraduna Oy ma
ड्रेस यम नाना सेलगा गाड़ी सोम खुदना हायरगा कुमथारई रोनी मचानुपादु ममो नोक्तुना येंगजे इचादी ड्रेस के यम नाना थोले चिचे होइदे चलुसे मसा खरा नुंगाइते हाइने लन्ना कमाइना चिचे दो मसा के यम कना नुंगाइते हाइनुमा यम कना नते हाय सुम मसा गा नुंगाइतबदुदा लंगहनिंग मचानि मागिसे पाबुंगा चलुरो दुदि नंगदि कैदरोबा पारिदो मयुमदा लेकिबने अइना लौबला के हाइदोख्रबा अदुइनिमा ओ हो हो चलुरो चलुरो अइना ने नोय पाबुंगा हेक चलगे गाड़ीदो तपने येंगा येंगा थौ कोइ बुंगा मचा लन होय हाइबगु मंगक नोमी मा चलो खिगे लन चुममा मनम नंबिदुना मयुमदगी थोरक्तुना सगोलबन हाइथरगा खुंबोंग माइकै पांगदुना गाड़ी थौरई ngayhakki matungda lan pari hoi mayum yori gari makhola mata kibaduda pari su imungdagi chenthorei nokmi yenglaga laoi mungda ngayhak phamuse lan nakke ta haifit yengaga yare asai phawna chalusi o bondua nana khali do oiroi mayum dei pangna chathokta bane lao lao imungda ngayhak pothabiyola lan pari na hairi duma changde माना चनिंगी बदुना ngamnaba hotnaduna marai tawduna lei parisu adu mangai mana ngamnaba chatloi haina mangolda ngek phamthaduna leikre lan parigi makutu pairaga chingkhatuna laktalo ai phone tawkikeba masagam ti yengkigi pari ngakna phone number galongra bhaisa ai phau loba ngamje as ngarang da hobane loba sum ngangdra leirano leina sidi kaino ma tawrena yam henjele नुंगशी क्लिनिक दा हॉस्पिटलाइज तौदु चलो लन नोक्तुना खुमई थौदोइने नुंगशी बिमानगा नुंगशी ड्रिप कापनदोइने पारी वन थकैनोई लन गे वादुदा लन छु नोकपदा मतेंग पांगसिलगा पुन्ना नोक्तुना अनिदु मनिंग लेकाइरोमदा तमना सुमखोंगना लाई लेरक मचिन यौसिलाई लन सिंथाना ngarang changkhibadumda cheptharaga yengi parina cheptharaga yengdau saruk phondu sa tawsilodana yengni khumai ngamroi dai tholokprang hacking khisi parina namai mat yam ngamdau malaga tawthorakpadana thotlawine nangde taning de gona lanna sum cheptharaga yengbaduda parina amuka su hairei chepthara nu kanaroi aina oraroi haichi oraroi dabane kanana oroi duisibo kaino nupani du khangprik khangi sintha du ngasi di sunday ni na dipawi dang hakla ona chalubani dipana lerak machin phau thinbigena thintorakpada nupani du leirambadуда tan hek chanana thengnerure dipana dapare kanano uruidobo kainoba parina as sinupase kaino ne sum wadu haifam khangdadana ingaw ngawna lei dipa ani du dangak ni kingaga kaino dapare sum taw leiriduba lan amuk sat khumai nang hauraroi matagum khumba paukhuma moina diba aikhoi matawna nangolda kaino ma hairing haiba aduda asum lakbane pari mami tu paini yengaga machinda sonthangna hairei thangjelo da pare kai hainingi no hairo nang phone number am talawgena lakbane kadumdagi haikibano masa gyan tajede dipa noklaga da pare aigi phone number di kai gyan parina ichangi number lawabo maram amang ulekidro sum marakta pau phaunan tawbani pari du line gi manakta changsin duna yarakta nganga hai pharene se ikai khangda kangkole dipana yaida aduda oida bakhara haiba man badugini dipaga pari ga ngangnari basingdo len yawta di phajate khallaga yawrai dipa sum koirupane pari lobulak boina lekhai sum koirusena mana noida amukhai lere dipa thawa sadana adum kome hoi kaide ngangnari badu sintha de wa ama phau hairakte haujikta wa ngangai sintha itap-tapna aikhoi lekai se koibu nungai bro dalat blamsiam nushi pari mamai do nakan amada leithoktuna tapna hairei nungshi ni nang dipana nungshi balamse koithoktana koira abanina singju bijaba tare dalan dapare aikhoi lekai singju hawbam phamamali singju jagi se yabana tro lan harauna yai nupi ani dude chatpa haukre parina
लो आई थेंगिने हॉस्टेल चंगदुनी लन पारी द साउरग यंगी पारी नोक्शिनदुना फागी तौबने लो चावरसे सिंजु चाफम यौरदुना सिंथाना इने सिंजु प्लेट अमता पियो दीपाना इने मिमिसु हापियो सिंजुदो नुपा अनि दुसु यौरक्तुना पुन्ना फमिनै पारीना इने सिंजु प्लेट हाइरगा लंदा ओनचिले कया लोकसाइनो लन ममित पैरपने यंगगा सोनथांगना हाय तरा हायगो पारीना इने सिंजु लुपा तरा हाय प्लेट तरा पियोबा मखोय अहुमदु यंगनरगा तुमिन तुमिन लेनै दीपा नोकनिंगबदु खांजिलगा अखोयदि प्लेट अमदगी हेना जाबा ngमोइको पारीना कइनो अखोयना लेबा जानिंदबैरो तांजा जारिङै पैसा पायो मिदगी खरा यमना जाउसि नोइबो सिनथाना दापारे प्लेट अमा पियो हाइख्रबने अदुना दुम यारनिदा मयम हराव हराव सिंजु चमिनै नुपा अनि दुसु हनख्रबा मतुंग दीपा सिंथासु मयुम मयुमदा चंगनख्रे नुमित्तु असुम तौना हौख्रे